Ayushman Bharat Pradhan Mantri Jan Arogya Yojana Scheme Haudokhibagi Chahi Taruk Mapung Farakpagi September 10 kuntra fauba Leibak asida Pak Sanna Pangthokliba Palan Thouram Ayushman Pakhwada gi Saruk ama oina ngasi Thoubal District Tasu Health Run gi Thouram Pangthokhre National Health Authority amasung State Health Agency gi makhada District Implementation Unit Thoubal na sindana pangthokhiba Health for Run gi Thouram aduda Deputy Commissioner Thoubal gi Office Complex tagi ADM Thoubal B Lokeshwar Sharmana lamthaduna Haksel gi Paujel puba khongsat adu chatpa hauki aduga Mela Ground Thoubal Kaithel fauduna chatlaga Thoubal wang matabada leiba Chief Medical Officer CMO Thoubal gi Office Complex ta lamthungduna mafam aduda leiba National Health Mission gi Conference Hall da Awareness Program amasu pangthokhi Health for Run gi khongsat adugi matangda ADM Thoubal B Lokeshwar na phongdorakhibada Ayushman Bharat Pradhan Mantri Jan Arogya Yojana Scheme asi Leibak asida haudoktuna chatnaba haukiba chahi taruk mapung farakpagi Ayushman Pakhwada haina Leibak sinba thungbada September 10 dagi hauraga kuntra fauba pangthokli Palan Thouram asida Ayushman Bharat PMJAY gi scheme asigi matangda miyamda awareness piduna miyam punna wakhal taminaduna scheme asigi kanabasing adu fanghannabagi pandamda ngasigi Health for Run gi khongsat asi pangthokpani haiki ngasigi Haksel gi Paujel puba khongsat adu CMO Thoubal Dr. Oina Thoubal na luchingduna chatkibaga loinana District Health Society Thoubal gi District Program Manager CH Basanta Community Mobilizer Ria Sheikh Asasing amadi Haksel ga mari leinaba loishangi miyoi kayana saruk yaki Prime Minister Jan Arogya Yojana amadi Ayushman Bharat Digital Mission haudokhibagi celebration sida September tang 10 dagi September tang 13 boksi Ayushman Pakhwada na celebrate tawjabani sigi celebration tawbasi tang 10 dagi tang 13 boksi akoi activity mayam ama yatna le mamang dasu activity mayam ama tawjakhre ngasi tawriba activities na health run ni maru oina tawjariba activities singi through sida aina hoji hajakriba scheme haibadi Prime Minister Jan Arogya Yojana amadi Ayushman Bharat Digital Mission si prajamiyam da awareness piraga haiba scheme sigi kana basi prajamiyam na mapung phana scheme sida ngasi gi health run si tawjaban